ꯍꯧꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯗꯦ ꯋꯥꯁꯦ ꯈꯔ ꯑꯝꯇ ꯍꯥꯏꯖꯧꯒꯦ ꯑꯦꯛꯁꯤꯗꯦꯟꯁꯨ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯆꯧꯕ ꯊꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯃꯆꯥ ꯊꯧꯕꯤꯕ ꯄꯨꯂꯞ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯊꯧꯃꯤꯟꯅꯔꯁꯤ ꯏꯪꯅ ꯇꯞꯅꯀꯣ ꯑꯗꯨꯝ ꯃꯤꯅꯤꯠ ꯑꯃꯇꯪ ꯆꯣꯟꯊꯕꯗ ꯁꯦꯀꯦꯟ ꯑꯃꯇꯪ ꯆꯣꯟꯊꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯪꯒꯗꯕ ꯑꯗꯨꯝ ꯂꯩꯔ ꯄꯣꯠꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯟꯅ ꯊꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯈꯔ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯑꯃꯗ ꯑꯗꯨꯝ ꯊꯧꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯀꯩ ꯍꯥꯏꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯛ ꯊꯣꯡꯉꯝꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯣꯠ ꯑꯃ ꯂꯩꯕ ꯆꯠꯂꯨꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯒ ꯆꯥꯛ ꯊꯣꯡꯉꯅꯤ ꯆꯥ ꯑꯝꯇ ꯊꯛꯈꯤꯒꯦ ꯆꯥ ꯑꯃ ꯊꯛꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯈꯕꯔꯁꯤ ꯂꯩꯇ ꯈꯕꯔ ꯄꯥꯏꯗ ꯑꯌꯨꯛꯀꯤ ꯈꯕꯔ ꯄꯥꯏꯅꯤ ꯆꯥ ꯄꯨꯊꯣꯔꯛꯑꯦ ꯇꯣ ꯆꯉꯥꯡ ꯑꯣꯜꯂꯦꯃꯦ ꯆꯉꯥꯡ ꯐꯦꯚꯥꯏꯠ ꯀꯃꯥꯁ ꯂꯩꯔꯦ ꯗꯨꯀꯥꯟꯗ ꯀꯃꯥꯏ ꯂꯩꯔꯦ ꯆꯋꯥꯏꯔꯣ ꯂꯐꯨ ꯏꯔꯣꯟꯗꯣꯏꯔꯣ ꯑꯗꯨꯒ ꯅꯠꯇꯦꯗ ꯀꯩꯅꯣꯗꯣ ꯀꯩꯅꯣꯗꯣ ꯆꯋꯥꯏ ꯃꯜꯂꯤꯕꯀꯣ ꯁꯤ ꯀꯣꯕꯤ ꯊꯣꯡꯗꯣꯏꯔꯣ ꯍꯧꯖꯤꯛ ꯑꯗ ꯆꯝꯐꯨꯠ ꯐꯨꯠꯀꯦ ꯁꯤ ꯀꯣꯕꯤꯁꯦ ꯃꯄꯥꯡꯒꯤ ꯑꯩꯗꯤ ꯊꯣꯡꯗꯣꯏꯔꯥ ꯍꯥꯏꯔ ꯆꯝꯐꯨꯠ ꯐꯨꯠꯀꯦꯅꯦ ꯑꯩ ꯗꯨꯀꯥꯟ ꯂꯩꯌꯦ ꯑꯗꯣ ꯆꯥ ꯑꯃ ꯊꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯆꯥꯛ ꯊꯣꯡꯉꯦ ꯑꯁꯤ ꯀꯣꯕꯤꯁꯦ ꯆꯝꯐꯨꯠ ꯐꯨꯠꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯂꯐꯨ ꯊꯔꯣꯗꯤ ꯂꯩꯕꯅꯤ ꯑꯁꯤ ꯏꯔꯣꯟꯖꯔꯅꯤ ꯈꯪꯗꯦ ꯑꯁꯤ ꯏꯔꯣꯟꯕ ꯀꯣꯕꯤꯒ ꯊꯣꯡꯕ ꯃꯥꯏꯅ ꯇꯧꯖꯔꯅꯤ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯊꯣꯡꯈ꯭ꯔꯦ ꯏꯁꯤꯡ ꯊꯥꯕꯅꯤ ꯁꯤ ꯊꯥꯡꯖꯝꯗ ꯐꯦꯡꯉꯗꯤ ꯐꯖꯅ ꯁꯤ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯗ ꯊꯥꯕꯒꯤ ꯑꯗꯨꯒꯤ ꯉꯁꯥꯏꯈꯩꯁꯤ ꯗꯨꯀꯥꯟꯗ ꯂꯩꯔꯝꯕꯅꯦꯕꯀꯣ ꯗꯨꯀꯥꯟ ꯁꯪꯉꯝꯕꯅꯦ ꯊꯥꯡ ꯀꯩꯀꯩꯁꯨ ꯈꯔ ꯐꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯕꯣꯛꯀꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯆꯦꯅꯤꯅꯦ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯆꯥꯎꯒꯦ ꯑꯌꯨꯛꯀꯤ ꯑꯗꯣ ꯆꯥꯎꯒꯦ ꯑꯗꯨ ꯍꯥꯄꯛꯑꯒꯦ ꯏꯔꯣꯜꯂꯦꯕꯀꯣ ꯉꯁꯥꯏ ꯑꯩꯅ ꯂꯐꯨ ꯊꯔꯣꯗꯣ ꯑꯗꯨ ꯏꯔꯣꯟꯕꯅꯦ ꯑꯗꯨꯝ ꯆꯥꯎꯒꯦ ꯆꯥꯛ ꯆꯥꯕꯗꯤ ꯇꯣꯛꯑꯦ ꯑꯌꯨꯛꯀꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯏꯔꯣꯝꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯨꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯀꯩꯅꯣꯁꯤ ꯁꯝꯒꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕꯀꯣ ꯅꯥꯇꯣꯟꯁꯨ ꯀꯩꯅꯣꯝ ꯇꯧꯋꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯝꯄ꯭ꯔꯥ ꯆꯥꯒꯦ ꯇꯧꯔꯤꯕꯀꯣ ꯆꯝꯄ꯭ꯔꯥ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯆꯝꯄ꯭ꯔꯥꯅꯤꯗ ꯑꯗꯨꯒꯤ ꯑꯝꯇ ꯀꯩꯅꯣ ꯇꯧꯈꯤꯒꯦ प्लेट का जगह प्लेट अमत लेते हमारा फेंग बजे पुथोखरा माले ꯌꯦꯡꯃꯤꯟꯅꯔꯁꯤ ꯇꯥꯏꯀꯣ ꯉꯁꯥꯏ ꯑꯩꯅ ꯆꯝꯄ꯭ꯔꯥ ꯃꯦꯠꯄ ꯆꯥꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯍꯜꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯊꯕꯛ ꯑꯃ ꯆꯧꯒꯤ ꯑꯩꯈꯣꯏ ꯃꯥꯒ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯛꯎꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯗꯨꯀꯥꯟꯒꯤ ꯄꯣꯠꯁꯨ ꯂꯧꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏ ꯐꯣꯟ ꯑꯃ ꯂꯩꯕꯤꯔꯛꯑꯦ ꯃꯥꯏ ꯀꯤꯄꯦꯗꯅꯤꯗ ꯃꯥꯏ ꯐꯣꯟꯗꯣ ꯈꯔ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯁꯤ ꯄꯥꯏꯅꯅꯕꯅ ꯁꯨꯝ ꯂꯩꯕꯤꯔꯛꯄ ꯑꯗꯣ ꯁꯤꯒꯤꯁꯦ 1,400 ꯑꯗꯥꯏꯃꯨꯛ ꯂꯧꯍꯧꯔꯦ ꯌꯦꯡꯉꯁꯤ ꯃꯈꯥ ꯇꯥꯕ ꯑꯩꯁꯦ ꯗꯨꯀꯥꯟ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦꯕ ꯀꯩ ꯍꯧꯖꯤꯛꯀꯤꯗ ꯃꯪꯀꯥꯏꯕꯗꯣ ꯀꯩ ꯑꯩꯈꯣꯏ ꯃꯥꯁꯤ ꯇꯨꯝꯃꯤꯕ ꯈꯪꯕ꯭ꯔꯥ ꯋꯥꯔꯦꯅ ꯑꯗꯣ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪꯀꯥ ꯍꯥꯏꯗꯥꯏꯅꯦ ꯃꯪꯀꯥ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯃꯀꯥ ꯃꯀꯥ ꯑꯩ ꯃꯪꯀꯥ बेकरी अचापो योगी नंबर से बेकरी अमता खोबाई फोन अमा लेको अदु नंबर केंदा सेम तोक्संगे इसिंग सोपिउरे आइजु माइ मिट काबक काबक ताथोरे एबाको नोंदिनगी आइदि तुमदे ngasiदि उइजु कमासिले तो कमासिले अखमा खनि सुम खनरमिना सि मनिंगी
ꯀꯩꯅꯣꯒꯤ ꯇꯧꯁꯟꯕꯗꯣ ꯍꯌꯦꯡ ꯑꯃ ꯇꯧꯔꯁꯤꯔꯅ ꯃꯆꯥꯛ ꯊꯣꯡꯕꯤꯔꯣꯏꯗ꯭ꯔꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯅꯨꯡꯗꯥꯡꯒꯤ ꯌꯥꯏꯌꯦ ꯀꯣꯕꯤ ꯁꯥꯛ ꯌꯦꯁ ꯀꯣꯕꯤ ꯁꯥꯛ ꯑꯣꯏꯅ ꯊꯣꯡꯖꯜꯂꯣ ꯌꯣꯡꯆꯥꯛ ꯈꯔ ꯊꯥꯛꯆꯜꯂꯣ ꯌꯣꯡꯆꯥꯛꯁꯦ ꯏꯔꯣꯟꯁꯤꯔꯥꯅ ꯇꯧꯕꯅꯤꯅꯦ ꯌꯣꯡꯆꯥꯛꯁꯦ ꯈꯪꯗꯦ ꯑꯗꯨ ꯍꯋꯥꯏꯕꯤ ꯂꯩꯔꯨꯔꯒ ꯌꯦꯡꯉꯁꯦ ꯀꯣꯕꯤ ꯁꯥꯛ ꯇꯧꯔꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩ ꯌꯨꯝꯗ ꯌꯨꯝ ꯌꯧꯔꯛꯑꯦꯕꯀꯣ ꯉꯁꯥꯏꯈꯩ ꯀꯩꯅꯣꯗ ꯑꯗꯨꯝ ꯆꯧꯕꯅꯤꯅ ꯑꯗ ꯋꯥꯛꯀꯤꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯤꯇꯤꯡ ꯑꯃ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯑꯩ ꯆꯥꯛꯁꯤ ꯂꯩꯔꯦ ꯑꯗꯨ ꯆꯥꯏꯅ ꯇꯦꯡꯀꯣꯠꯇ ꯑꯣꯏꯅ ꯁꯥꯏꯅ ꯑꯣꯏꯅ ꯆꯥꯔꯅꯦꯕꯀꯣ ꯁꯤꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯝ ꯆꯥꯒꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯀꯣꯕꯤ ꯁꯥꯛ ꯉꯁꯥꯏꯗꯣ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯦꯡꯀꯣꯠ ꯑꯣꯜꯂ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯗꯣ ꯑꯗꯨꯗ ꯈꯔ ꯏꯁꯥꯗ ꯈꯔ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯁꯨꯝ ꯃꯈꯥꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯈꯕꯒꯁꯤꯗ ꯃꯩ ꯇꯤꯛꯑꯦ ꯃꯩ ꯇꯤꯛꯑꯦ ꯃꯩꯇꯨꯁꯤꯗ ꯀꯕꯣꯛꯁꯤ ꯂꯩꯇ ꯀꯕꯣꯛꯁꯤꯗ ꯃꯩ ꯇꯤꯛꯑꯦ ꯀꯪꯂꯥꯗ ꯁꯤꯗ ꯃꯩ ꯇꯤꯛꯏꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯕꯣꯛꯁꯦ ꯕꯥꯏ ꯕꯥꯏ ꯇꯧꯁꯟꯈ꯭ꯔꯣ ꯑꯕꯣꯛ ꯕꯥꯏ ꯕꯥꯏ ꯇꯧꯁꯟꯈ꯭ꯔꯣ ꯕꯥ ꯕꯥꯏ ꯕꯥꯏ ꯇꯧꯁꯟꯈ꯭ꯔꯣ ꯍꯥꯏꯅ ꯕꯥ 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 ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯑꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ